Shongpizang Mangjol Thong Thugairamba amadi Kaubru Lekha Jangmol Belas da Leiba Sana Mahilai Sang Thugairamba ki Thaudokta Chenaba Miyoi Mari Kangpokpi Police na Fagatkhre. State asida COVID-19 gi anoba case khanghen hengalakpadagi curfew gi matam sangdokkhre. Amadi COVID-19 ge oxygen ka hena hospital singda darkar leirakpa maramna industry singda oxygen supply tawbada laingakna athingba thamkhre. Krumzari Times of Manipuri nungthil ge pawmit eng tabiri basing ko bidyapati na taram okchari miyam da mapung iba paw pizadringai mangwainana hauzik malem gi oina achawba laisat ama oiriba COVID-19 dagi ngak thoknaba face mask uppa miyoi amaga gi marakta physical distancing thamba yamna toina khutsa sengna hamdokpana chingba aikhoi khudingmakna sungsoi soidana pangthok minarasi haina TOMTV gi maikei dagi miyam da appeal tawjari hauzik mapung oiba paw Shongpizang Mangjol Thong Thugairamba amadi Kaubru Lekha Jangmol Belas da Leiba Sana Mahilai Sang Thugairamba ki Thaudokta Chenaba Miyoi Mari Kangpokpi Police na Fagatkhre. Atai Chenaba Miyoi Sing Makhatana Phagatnaba Police na investigation chathari haina DIG Range 4 Angam Kamai Ramonasna Fongdokre ngasi Imphal West SP Conference Hall da pangthokiba pawgi mifam amada makna makhatara duna hai haukhiba April ki tang 12 amadi 13 gi lonaba ahingda Kaubru lambi da leiba maru oiba thong amasu oiriba Shongpizang Mangjol Bridge sakhangdaba singna thugairam le haiba paw ama phangbadagi Kangpokpi Police na FIR ma laukhatpaga loinana thizin humjinbagi thabak chathabada Chenaba miyoi ani phaba ngamkhi pharaba miyoi sing adudi Saijan Village Kangpokpi dagi Tangolan Kipgen Sahi Kunmari apokpa Thangjang Kipgen amadi Isaigojang Village dagi Paukai Bolson Sahi Kumapan apokpa laikhidraba Thangpu Bolsom Kawi makhoi animak Judicial Magistrate First Class Kangpokpida putoklaba tungda April ki tang kun fawba numit marini Police custody da remand lokthakhrei nakalamaromda April ki tang 13 gi numit yungda Kaubru numidangda Kaubru Lekha Jangmol Village da leiba Sanamahi Temple amadi Chowkidar gi yummai thadoklamba thaudok adu bushu mari lainana miyoi ani Kangpokpi District Police na fare Pharaba miyoi sing adudi Jangmol Village dagi Otkhotang Kipgen gi machanupa Saimilen Kipgen chahi 32 apokpa chahi 32 amadi mahaki manaw nupa citation Kipgen chahi 38 kawi hairi makhoi animak JMIC Kangpokpi da puthoklaba tungda April ki tang kun fawba numit marini police custody da remand lokthakre haina mahakna makhatana fongdokhi So today I'm going to wire me high masi root sida ayam bakai hal masi gi sida akoi base camp haina akoi police personnel sing adequately deploy tawre route to so akoi deploy to strategic locations plus ching matun akoi live pukri masu laini ruga akoi sacred site matak ki asu Masigi area also about police going deploy tawre about security measures akanba koina local lagauji already in place maduna akoigi gari gumba matan thokta ba haina preventive measures adequately police department na locally State asida COVID-19 gi ani suba web ki positive oibe miyoi masing ka hene hengalakpana maram oiraga lengakna lak thokhiba laukhalakpa section thorang oina curfew gi matam numidang pung 3 tegi ayuki pung 5 fawa thamjinkhrai State Home Department ki Joint Secretary na thokpa order amagi matung ina e-paw ga mari lainaba media person sing telecom service ka mari lainaba sing amadi matam akaknana loisingadaba construction ga mari lainaba sing di komthokani hairi masida sunatana mamang da thokhiba order da komthokiba service sing su adumak komthokani hairi order adu da dharma karma ga mari lainaba sing su covid protocol ningthi jana
ngakna miyoi kun dagi henna punbada athingba thamkhrai pauna amadi thangal kaithel singsu numit Khaidok dukan sing hanglagani nakal amaromda Senapati District Administration su district asigi mafam singda numidang pung taret tagi ayuk pung mga phawba curfew lakthokre district asida su I pawga mari leinaba media person sing amadi telecom service ki miyoi singdi komthokani hairi masida sunatana hana komthokpada yawkhiba service sing su adumak komthokani hairi district asida su dharma karmaga mari leinaba thabak thauram singda miyoi kundagi hena punbada athingba thamle hairi Malim gi oino COVID-19 positive oiba missing crore taramari lak taramathoi lising kun mangaga humdramari sukhrei laina asina maram oiduna leikhidaba missing na lak kuntra lising tara taret ka chatru kuntra ni thoi sukhrei malim gi leibak singi marakta US na positive oiba missing khwai dagi yamli US gi oina positive oiba missing crore ahum lak tara taruk lising humphuma panga chanipan marfu sukhrei amadi sikhibana miyoi lak manga lising humpu taret ka chani tara taret ni India gi oina hauzik phawada positive oiba miyoi crore ama lak nifu taret lising marfu nipan ga chama supna mapan sukhrei amadi Laikan nabangam dana COVID-19 na maram oiduna laikhidabana miyoi lak ama lising humdra taret ka chama yangkhai sukhrei COVID-19 gi oxygen ka hena darkar lairakma maramna industry singda oxygen supply tawbada laingak na athingba thamkhrai Union Health Ministry na Department for Promotion of Industry and Internal Trade ki mihut yauna phamkhiba mi phamna matam kharigi oina industry singda oxygen supply tawbada athingba thamlagani hairi adubo athingba asida Empolos amadi bials putokpa industry pharmaceutical petroleum refineries steel plants, nuclear energy facilities, oxygen cylinder manufacturers, wastewater treatment plants, food and water purification, amadi process industries di konsiloi hairi. State asigi mafam punamakta pangthokadaba National Deworming Day gi thauram ngasi Family Welfare Department the Health Services ki Director Dr. K. Rajona haudokhrei Health and Family Welfare Department amadi State Health Society NHM Manipuri sinduna pangthokhiba state level launching of National Deworming hawdokpagi thorum aduda NHM Manipur gi State Mission Director Dr. N. Siamjai amadi Family Welfare Department gi Additional Director Dr. D. Mausu saruk yakhi Deworming hawdokpaga loinana minuthong Faiza hi madrasa gi mahiroi singda deworming e tablet sing pizaki thoramadu hawdokpaga loinana Health Services ki Director Dr. K. Rajona deworming ki tablet pizaba asi sahi amagi manung da round ani thokna pangthokani ahanba round gi oina ngasidagi lakliba April gi 25 phawba pangthokadaba asida chahi amadagi 18 phawba da leiba angang singda tablet sing pizagani maru oina haujik asi mahik matai kanba matamni maram aduna angang sing maru oina immune system sonba matam asida wa makhal singna nahalakba asidagi kananaba thawrang sing asi paikhatpani haiki Chinjak phanba afaba wakan phanba khoi mentally alert ohenba anga mu ohendana yakhoi tungi yumbirel oriba angang singse masibu sembada icham samba guli matingi dam pijaraga masi hojigi oriba moigi tungi future se masi bright ohenma teng pangsi Manipur Students Federation MSF ki lairik ningthina tamsi haiba campaign gi makhada paikhatlakpa khongthang amu oina ngasi hauba marak kaisam laikai da leiba Khaimpal High School da yangsi khongjat ama MSF ki thomi singna sakhre mamang sahi September thada yengsin ba chatlubada oihobo phibam adu chap manana lairamba thengnarakhi MSF ki General Secretary Hizam Rosanna phongdokhibada mamang chahigi nongju thada oihoriba phibam adu haujiksu oiri government ki marilainaba authority na athuba miyeng changhandingi amadi school asigi award apa athuba matamda mensin binaba lainga ki pukning singsilakhi government na athuba matamda haribi school asibu yengsanbiyo amadi sembiyo Mahiroigi laisang oiriba school asibu nambun turen mapanda thamaga iraida chendahan gi bahabase mahiroi khunai asibu chendahan mane haina MSM logani makha tarak poina Manipur Student Federation MSM na khoigi like ningthina tam harba campaign asigi makha da school kaya yengsanduna lagli makha ta nasu school asi makha ta ni school asi yengsan sagini atop atop mafam kaya da school phibam chadaba aduki matik lairi
punna lebak miyam amadi kunai punna school singbu yengsimina Yumgi pukri taubada bom ama thengnakhre thaudok asi ngarang Wangu police station gi manung channa leiba Wangu laifam chingya laikai dagi angom gobin chahi niphunithoi apokpa pakchaugi yumgi pukri ama taubada bom adu thengnarakibani tungda bom expert sing laklaga asoi angam yaudana bom adu lokhatkre hairi MLA Hais Dingo Singna Sekmai Kangla Tongbi Singlup Playground Miyamda Kushinakre ngasi Sekmai Kendra gi MLA Hais Dingo Singna ayamba senpam putoktuna leiba Sekmai Kangla Tongbi Singlup Playground lamdam adomgi miyamda haunabi matungina ngasi MLA na miyamda Kushinakre ngasi gi playground kusinabgi thawramaduda MLA Hais Dingo Singna phongdokhibada sanabung semgatpagi haidabi asi ngasi gi mirolda leiba darkar oi masina inkhalakliba naharol singbu sana khotnabaromda pukning thaugat piduna Drug ki ipak tagi naha kaya kanba ngamgadori bani hairiba Sekmai Kangla Tongbi Singlup Playground asidagi international player kaya su puthorak ngamgani haina asa tawi haiki mahakna makatara dona CMN Biren Singi liching makada chathariba war against drug tasu miyam hupna yausinduna Manipurbu asigumlaba drug free state ama ohelasi haina appeal tawki hauzik anauba COVID ki virus strain ama thoraktuna India da COVID ki case asi khanghaudani hengalakliba asi Manipur yoroktanaba aikhoi isa isana section ba matam yore loinana government na piriba SOP sing ngakpinaba appeal tawki ngasigi sanabung sangabagi thoram aduda lamdam adomgi miyamna thagat wahai amade support tawbagi kholaw kya laudona MLA Hais Dingo Singbu oki loinana mathang lakadoriba general election da su MLA Hais Dingo Singbu Sekmai Kangla Tongbi Singlupna support tawani haina phongdokhi thoram aduda MLA gi loinabi Hais Sita Devi amadi Kangla Tongbi gi GP gi pradhan ward member amadi khungi luchingba singsu saruk yakhi Irabot Foundation Manipurna changsilakpa Know Your Scheme haiba mass campaign gi manung chana ngarang tang 19 da ringui Thongu Belasta Indigenous Foundation amadi Yoibu Yohanba Lup Kapuna Pangthokre ngasigi campaign asida maru oiba resource person oina Thongam Azet President Irabot Foundation Dr. L. Surjit Singh Deputy Registrar Manipur University of Culture Kangabam Bijaya Chanu President Northeast Women Entrepreneur Association S. Bubol Board of Director Manipur Handloom Handicraft Artisan Limited na tongan ba government na paikhalakli by scheme program singi maramda sugaina thamki amadi karamba scheme sing yauribara haibadasu sugaina wangangloi singna thamki ngasigi mass campaign asiga mari lainana yanau chani hearing at nipan stick manga wheelchair taruk yanthoki makhataba pau pijadingda break amatang lozari Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 23rd of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyam gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzar. Apun basembam ki 10% amak down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi malengsim biro Panthoibi Construction Private Limited assistant company of Panthoibi Housing Finance Company Limited Torambam lekai. Break ke matung na makhataba pau pizari Kaibul Lamzau National Park ki hek makha thangbada Bisnupur district ki manung channa leiba Lawpari Chamri Rom Park sauba Ongamlen Pat ki pata dak number chamakatara ni thoida social worker ningombam ibobina luchingba miyoi kharana loan na pata ta sinna ba hotnare haina
Umangland Lake Protection Committee Ithai Wapokpina Media ki thongda phongdoraklibasi yumpham yaudaba aranba wafam ni haina Ningthauzam Nimai Farmers and Others Members ki member Saugrakpam Doren na Ithai da leiba Ningthauzam Nimai gi Sangoida ngasi pangthokpa pawgi mifam amada phongdokre mak na makha taraduna Pat asigi pak chawbasu laupari chamri hairibasi chamri ga yankhaini masigi manungda laupari janidi pisciculture cooperative society da pithokhraba matungda reserve area oibana chief minister revenue fisheries mari leinaba minister singda memorandum pisilaba matung pata sanaba chumna process tawbani aranba amata yaude aduga loop asisu ningthauzam nimaigi Nimaina Luchingbani, Ningthauzam Ibobidi, Hiramasida, Mari Amata Lainade, Che Sangsu, Mapam Jana, Table da Yangbayagani, Maramasna, Kangdana Pangangangba, Miam the Lan Uhanaba, Hotnariba Asitau Biganu Haiki. Ningomami Ibobi Asina, Pata Sabaja Man leader in a jelly Habajidi, Yupam Shuang Yodaba, Aduma Pasakni, Akaki Pata Sabagi, leader in a jelly badi, Ningtoyam Tanimani, Amuana. Tawbiganu hariba jaga siju fishery oiba port ni asigi fishery gi oba port chidi da akoina di jab gi jaga ahlamana leramba asigi matung ina akoi pata gi process se binu gi pai ri basiem da fishery gi bari ba manti da dragas kya tharaga memorandum kya piraga makoina thadarak question gi matung ina koi element process chachabani masigi document jing ja yeninga matam da koi jengba yana gi thong launa hangjani Haukibe April Tara Mari Chera Banumita Khongzom Mega Tourist Center de Gidiayo Gari Macha registration number MN04D 5389 Mangkibaga Mari Lenena Gari Adugi Mapuna Khongzom Mega Tourist Committee bu Mingset Thina Bathawong Hotnarak Pasi La Thibani Mangkriba Gari gi Mapuga Committee ga Sanakiba Warida Sukyaw Yawdaba Wafam Kaya Semjin Sazilaga Media gi Thongda Lebak Miyam da Lana Paudam Lakpa Haibasi Tourist Committee Asibu Mingset Thina ba Hotna Bani Haina Integrated Mega Tourist Development Cooperative Society Limited ke Secretary O Sunil Nangasi Khongzom Kheba Chingkhong da Leiba Tourist Guest House da Pangthokpa Paugi Mifam amada Phongdorakli Paugi Mifam adu da Secretary Sunil na makha taraduna Numit adu da gari mangbagi pau hek phangbaga committee na sinduna Khongzom PS da missing report ama Thangatnaba gari mapu oiriba Langthabaldagi M Tombaga hotnaminaki loinana Mathangi numit April 15 ge ayuk pung 10 da Tourist Center asimak Tada Makata Bawari Sanaduna Kamitina Pangbaya Mateng Sing Pang Naba Hotnaki Adobo Laibak Tibadi Gari Mangba Numit Aduda Kakiba entry fee ticket sending adu Utuna Mangkriba Gari Adu Kamitina Kudakta Singlo Haiba Wapam Adudagi Hong Doktana Kamitina Haizaba Wapam Amata Tabidana Wari Loisindana Chatki Tungda Mediagi Tongda Committee Asibulana Uhanaba Wapam Kaya Semjin Sazilaga Hirak Liba Asi Yamna Laibak Tibani Committee Nangasisu Adum Tong Launa Hanglaga Lady Gari Singadabani Haiba Adugi Matangdadi Aingi Oiba Taupam Tokpa Kaya Laibana Committeena Kanabangam Loi Gari Singpamsu Tokte Haiki Hariba Piachida, Midam Puntal Pugina, Nomalandai Pumanga Pausida, Mashida Changam Mayam Chiki, Papa Pudding Maxim, Changam Miduna Mashida, Pujagadoni, Pamsi, Hanadaki Sulay, the Bumashi, Midagi Kutanda, Amona, Pondokjali. 29/9 Booth Level Committee gi nauna thau pugadaba committee sembaga loinana Litan Pokpi Muslim Laikai amadi Litan Pokpi Wangma Muslim Lekai Ani Paunariba Khuga Turel gi mathakta saba ariba semjindana leiriba thong nauna semjinaba ubak amadi atai potlam kaya Booth Level Committee amadi Lekai miyamda khushinabagi thoram ama Saiton Litan Pokpi Muslim Lekai da leiba MD Hussein gi yumda ngarang pangthokre Thauramadu Congress Party gi Saugatlamba Miyoi Taranithoi Kumbi Kendrada BJP gi Merap Oinanaba Sem Sariba 29 Kumbi SC gi ex Minister N Mangida Saugalakpada Makhoibu Taram Ukpaga Loinana Punna Miyoi Samag Yankai Nauna BJP da enroll Tauki Thauramadu Mari Lainana Hanigi Minister N Mangina Haikibada Manipura Kundaminariba Aikoi Maitai Muslim Amadi Tribal Isil Inausing Hauzik Tatariba Muslim gi Sengleba Ramjanta Asidagi Punna Laiminaba Nungshi Sanaba Hingminaba Ngamnanaba Hotnarasi Aikoi Miyoi Bana Hingbada Changraba Yadraba Ising Asi Hauzik Paliba Narendra Modi gi Sarkarna Sahi Ama Ani Asida Yumthong Khudingda Aphaba Ising Piragani Haibasi Yamna Laibak Phabani Masigi Khudong Chaba Asi Aikoi Mayam Puna Phangminarasi Haina Su Haiki
Sajibugi taret ni panba kongba laithong phatpagi thauram ngasi Ultra Sanglen Sana Konungna sinduna hautalda leiba RK Sanatombi School gi maningda leiba laingang pokpida pangthokre laithong phatpagi laigi oiba thauram pangthokpa aduda angom ningthau amubi Ultra Sanglen Sana Konungi phamnaiba sing amaiba amaibi sing amade social worker KS khambasu saruk yakhi Sahi amigi oina pangthokpa laithong phatpagi laigi thoram sing pangthoktuna laibak yai phanaba thauni ki hairi amuka so break amatanga lawzari Admission open. Private Sports Academy Guwahati and Anno Football Club Guwahati invite application from interested persons who want to participate in a month-long residential practice cum trial coaching for under 13 and under 18 years of age. The coaching is scheduled to begin under the guidance of a foreign coach from 5th next month. Fooding and lodging facilities are also available. For more information, please visit Place Venue Guwahati, Mirza Tiniali or contact us at 6026 709 279 or 7005 235638. Roof Coating Services Manipur. Nongju toiba lam oibana lamdam asida sariba yum singi sat mathaktagi ising yurakpagi khudong chadaba kaya mayoknari. Wabi raganu khudong chadaba sidagi ngakthoknaba miyam gidamak laizare Roof Coating Services Manipur. Services si lobi ningba singna ngasima contact tobirau Roof Coating Services Manipur opposite Uripok NRL Pump Uripok. Contact number 8787324360. break ki matungna taram nokchare medi makhata ba pauda awang kobru asuppa ibudau amadi maitai phurup ki lainari ba mari asi asamba mari natte maitai phurup ki oina dinga sisu tongan ba laining chatna khiba yaujarabasu ipa ipu na thambiramba liklam amadi thajaba chatnabi adonga sisu thadoknaba ngamdana khwaidagi maru oimba laifamlen khuding maktagi athoiba awang kobru asuppa amadi kaunu lairembibu Kaidoknaba yadana laklibani hairiba kobru amadi meitai singa lainariba mari asi miyoiba khonaina saphong lakhiba matam adudagi hauduna lakraba mari amani masidi lamdam asigi indigenous people singi marakta khwaidagi achauba kanglup ama oiriba maitai singi khwaidagi asengba amadi aphongba hak amani haibasi lamdam asida khundaminariba phurup khudingmakna khangminasi haina United Committee Manipurna thadorakpa cherol amana phongdorakli Manipurda chatnariba phurup kanglup khudingmaki right singi khwaidagi maru oibasi indigenous people's right asini masi aikhoi khudingmakna ikai khumnagadabani awang kobru asuppa ibudhaugi khubamda lai khurambadi yagani laisang sabadi yaroi haina phongdorakliba Protection and Preservation Committee of Mount Kobru hairiba loop asina Kamdauna Kobrugi mapu oiribano makhoida kanana kamdauna Kobru laifamlen asi sinarakhiba leibage amadi maitai amadi Kobrugi mari asi kayam yamna leinagani kayam leinaroi haibasi makhoina kamdauna lepkadoribano wafamasi Kobru chingkhongda khundariba Protection and Preservation Committee asina athubada laipak mayamda sengdorpa yamna maru oigani matamgi saphuna mitop kaya hupchil laktuna chatna kanglon land law kaya semjinduna laipak asigi law act article kaya semjarabasu punamak asigi mathakta indigenous people's right asina mathakta laigani haiba asi miyamna khangminagadabani UCMna leminariba kanglup phurup khudingmakta aikhoi amana amabu thajanaba nungsinaba amadi ikai khumnaba hingba tamhausi madunatadana yengthinarabadi Thajanadaba amadi angamba setuna chanagani Nongmadi soidana aikhoi masel imu naimu tanarak loi haibasi haiba ngamlak loi haina cherolesna makhatari Patsoi Kendra gi MLA Akoizam Mirabaina Patsoi Part 2 gi PAMYAL Club ta Chathariba Football Camp ta Chana Thaknaba Potlam Sing Mateng Pangkhrei ngasi MLA na sel oina lupa lising taramanga amadi Chana Thaknaba Potlam Sing Khushinaki Hauzik sanabagi pau
ipu maisau taret thaugal lup wangu sabal na sinduna haukiba February kunmanga dagi punna tim kunmari na saruk yaduna satharakiba anisuba ipu maisau taret ningsing 7 mene side football tournament lisingani kunmathoi gi ngarang sanakiba final match da mapu Five Brothers FC Wangu Sabalna Keris FC bu ahum amada maithiba piduna tournament asigi mapu oikhrai tournament lo sinbagi thoramda Manipur lenga ke CAF and PD Minister TS Setabarta Deputy Speaker K Robindro MBO CWWB Chairman su oiriba Sekmai Kendra ge hanagi Sekmai Kendra ge MLA Heights Dingo BJP Bisnupur District Committee ge Vice President Sanjoy Hantam amadi Wangu Terakong Gram Panchayat ke Pradhan P. Balesor, Borayangbe Gram Panchayat Pradhan Nominee T.H. Ramesh, Wangu Gram Panchayat Pradhan Nominee A. Kesorjitna, Maru Iba Mitungnan Singh Oina Saruk Yaki. Sanjoy Ahan Themna Phongdorakibada, Ipu Taretki, Maru Singh, Makwegi Mathauna Maru Singh, Sapam Lanpam Kayada, Mai Paktuna, Khagi China Yauna Aikwegi, Makada Thamlaki, Adogumna, Mathauna Maringjal Macha Oiba Aikoina Su Yawanina, Ngasina Sana Kotnabada, Masak Nairi, Manipuri Lengak Asibu Lusing Leba Chief Minister and Berenasu, Sanarosing Yokatnaba, Lalda Amadi Malemda, Sagol Kangjai Polo Sanabada, Yaudraba Yadraba, Sagol Yokatnaba, Paikalatliba Thoram Sing Aikoina, Tagat Pamto E Haiki, Tournament Asigi Makok Taraba, Five Brother FC Wangu Sabalda, Lupali Sing Humpu Runners Up Team the Lupali Sing Nipu, Manawina Piki, Tournament Asigi Best Player na, Keris FC Gi, Gibson Best Scorer na, Keris FC Gi, Newton Amasung Best Goalkeeper na, Five Brothers ke Mongkomda Manapiduna Pukning Thogat ke CAF and PD Minister T.S. Hetabertan Haikibada Kumbi Kendra Asgi Lady Bamaru Ibelambi Kumbi Dagina Wangu Paubagi Yamna Maru Ibelambi Asi Sembinaba Marik Jumba report Ama Chief Minister Yonanaba Mahaki Kutangda Pirak Labor report Asi Soidana Tabakoina Pangthokna Bahotnagani Hauzik Kumbi Kendra Asigi Patriba Lambi Asi Isamak Sulak Pada Ure Marilainaba Singda Atubada Yangsilaga Tabakoina Pangthokna Mahaki site Gisu Hotnaragani Haiki. Kumbi dai koi nationalized bank में थमने रहा है जरूर तमना हरा हो या भी रखता अति में तमने nationalized bank में थमने रहा होने रखा kumbi कंजी बुंगावांग बताते संगठन की दमकता स्पेशल प्रोजेक्ट में सेवन की हुकुम ताज भी रखता अदु लोने ना लंदा मसीदारी को मतलब नहीं होना सगोल कंजी साना रखोनी सगोल हिंगलंद में याद है भी की दमकता उठा लोंगांग चिंग लोग परी कुंसा तोबो मतलब मामा सगोल की दमकता ग्रेजिंग ग्राउंड ये आया बप्पी भी रखा पुरमा गसी हम भी रखा लंदा मसी वो नुक्सी वाले चीफ मिनिस्टर को गसी कोई की म्यान न करी की दमकता ताकत पर आओ वो खुबा अमा पूरे दमकी करी मरम रही होगे अदु एक कोई सी को मैं खुदम चावत चिलो करका Ngasi yuk phong kiba pause singi maroy ba pausing amuktang punna khangminasi. Ichel Express Pung Kunmeri da Miyoi Humdrani Thoi positive oire active case Saniga Yankai Manga Yaure Makal Kuding Maki function Pangthok Tanaba Khanghan Kray Homeland Sovereignty Ki Oiroidaba Demand Thadoksi Chaukat Thorang the Mai On Sinsi Sana Jauba Myanmar da Lady Igi Mari Oiriba Manipuri Sing Sangzapam Pipam Tho I Karam Siam Manipur Miam Ki Chaba Konanaba Nga Puthok Nabagidamak All Manipur Fishery Cooperative Union Sam Kray Huyen Lan Pau COVID-19 gi oirakliba phibam gi matangda State Consultative Committee gi mi pham pangthok tuna khanakhrei Minister sing Legislature sing Functionary sing Miyam tingadaba thoram sing pangthok tanaba advisory thokhrei Mirabai sanuna kilogram nipumapan gi clean and zakta world record thamba ngamkhrei Rajmedi City da miyoi chamnga ga supna taruk COVID vaccine kapkhrei Puwari da yawba Kogru laifam kannaba hotnagadabani Amjoy Task Force Thamdrabadi Heritage Site Sing Kanba ngamdabagi phibamda lakpayai Sana Jauba Iraibak Homeland amadi sovereignty oiroidabada kok thadaroisi miyamna punya chapkhatminaba yaba diman Tansi MP Pung kunmari da miyoi humdrani thoi positive oire active case sani yankhai mangada Hengatlei numidang curfew thugaiba sing police na phagatuna fine thihankrei Myanmar dagi changjarak pasing mateng pangnabu warep laukrei thagatpa phongdorakli Naharol gi thaudang haukiba pung kunmari gi manungda miyoi humdrani thoi positive oire night curfew sangdokhrei miyam punba thoram sing khudak dagi athingba thamkrei Minister sing function sing da saruk yadana ba khanghankrei Maitai gi thawai pungdi khanjari ba laifamda khoi mahum da chaina thinba oiraroi da demand tawba tokpiu laisemba shana jawba India lengakna yawlop singbu seranana uhannabagi thaudok handakki sina ahan banatte korkom
थांगता अचौबदा इंटरनेशनल स्पोर्ट्स ओइरक्लगनी पोकनफम पुंग कुनमरीदा मी लिसिंग अमगा चामा मरफुदरा मंगा टेस्ट तौबदा हुमद्रानी थोई पॉजिटिव ओइरे स्टेट कंसल्टेटिव कमिटी की मीफम पांगथोखरे टोटल लॉकडाउन मक तौरक्त्रगसु अथिंग खरदी लाकपा याना लेरे कर्फ्यू की मतम सांगदोखरे मिनिस्टर एमएलए अमसुंग गवर्नमेंट के ऑफिशियल सिंगना प्रोग्राम तौदनबा खंगहनख्रे साइखोम मीराबाइना क्लीन एंड जक्टा अनौब वर्ल्ड रिकॉर्ड थमख्रे सीएम बिरेना मीराबाइबु थागलखरे सना लेबाक हौखिबा पुंग कुनमरीदा मणिपुरदा मियोय हुमद्रानी थोई पॉजिटिव ओइख्रे कर्फ्यू ngनखख्रे मी पुनबा थिंख्रे दुकान सिंग रोस्टर दा हांगलगनी एमपी रंजन सीएस राजेश कुमार पॉजिटिव ओइरे इंडिया दा नौना मियोय लाख अनिगा लिसिंग हुमद्रामा थोई पॉजिटिव ओइख्रे सेकंड वेव कोरोना वायरस की मखल कयामुरुम इंडिया दा संगसिलकली होमलैंड सॉवरेंटी की डिमांड ओइथोक्लोय सना जांगबा संगाई एक्सप्रेस मणिपुर पुंग कुनमरी की मनुंग दा मियोय हुमद्रानी थोई पॉजिटिव ओइखे कर्फ्यू मतम सांगदोकनबा वारेप लौख्रे कौब्रु सिंह की वाथोक्ता किम कांगलुप की इरांग थोअनगुमसे मसागी मराल कुपसिनबा होनबनी कोरकोम कांगलाबु वर्ल्ड हेरिटेज साइट ओइनबा सेंटरना अयाबा पीदुना थबक हौरे लोइसिलकपदा मरोइबा पाउ अमुक हन्ना पिजरी अशोंग पिजांग मांगजोल थोंग थुगाइरंबा अमदी कौब्रु लेखा जांगमोल बेलेसदा लैबा सना महिला संग थुगाइरंबा की थौदोक्ता चेनबा मियोय मरी कांगपोक्पी पुलिसना फागतख्रे स्टेट असदा कोविड-19 की अनौब केस खंगहेन हेनगलकपदगी कर्फ्यू की मतम सांगदोख्रे अमदी कोविड-19 की ऑक्सीजन का हेना हॉस्पिटल सिंदा दरकार लेरकपा मरमना इंडस्ट्री सिंदा ऑक्सीजन सप्लाई तौबदा लेंगाकना अथिंग थमख्रे हौजिक द टाइम्स ऑफ मणिपुर ने पिजबा नुंगथिल के पाउ मतंग अस्ता लोइसिनजरे एहन बपाउ गलोनेना नमिदांगी पुंग मापल दमु फंगबिगने